Russia Ukraine war aduki matik yamna kanba fibam amada yoksilakle Russian fighter jet ki oiba websing Poland amasung Latvia na chingba mafumsing asida yoksilakre maduda sunatana Arctic region da Russia gi maikei gi makoi gi oiba K300P Besan missile defense system station tawba hausilakle Nakalamurum the China gi maikei gi China amasung Taiwan gi oiba landform asi soidrubani mai paiduna sanage haina khanganu haiduna Philippines amasung Taiwan hairi balamdam ani asida akanba warning tawrakli Anova update amada khudingmak bu amukka na taramno churi ngasigi anova update asida hauji Russia amasung Ukraine gi oina leiriba landform asida control tawba ngamdaba maong amada nongmungi chawthorakliba nakalamuromda China amasung Taiwan gi oiba issue asida Philippines yausilakpadagi hena fibam luba amada laksilakliba asigi matagda amuk khara yengbinasi Handak Turkey da famkiba Ukraine gi representative amasung Russia gi oiba representative ani gi oiba mifam aduda Russia gi President Vladimir Putin amasung Zelensky yauna country ni sigoiba president gi oiba mifam ama pangtoklaba matungda please deal gi oiba wai sananabagi damakta Zelensky gi maikei gi thamkiba wafam adu Putin ignore tawrakraba matung nakala monomda US gi maikei gi ceasefire porakadabani haiduna Russia da akanba warning tawsiluraba matung asida hauji Russia gi maikei gi Ukraine gi mathakta chatharakliba landfam asi adukki matik yamna kanba amuk fawa uba fanglaktriba moong amada hauji yamna kanna attack chathari Matam kharagi mamangda Ukraine hairiba country asigi maikei da gisu Russia gi aduki matik yamna mamal leiraba bomber jet kaya ama drone attack chathaduna thugaiba amasung Russia gi manung hanjena leiba mamafam singda changlaba matungda military gi oiba commander sing hatpa gi oiba thodok kaya ama leikre Ukraine gi maikei gi mayamna thajaramdaba Russia gi manung hanjena leiba mafam kaya amna drone attack chathaba ngamlakpa amasung makhal makha kaya gi oiba attack sing tawrakpa asida Ukraine hairiba country asisu Russia gi mathakta attack tawba ngami Russia gi yengnaruba matamda Ukraine hairiba country asisu ka hena nopa oidra haiba wafam asi yamna kanna fogdoknakibani adubu hojik ceasefire gi oiba wafam asi hek lakraba matungda Russia gi maikei gi chatharagliba attack maong asi Ukraine gi maikei gi defend tawba adukki matik yamna waba fibam amada oire Ukraine gi maikei gi Russia da tamna chatharagliba attack asi gi oiba impact asi noma gi hantarakli hojik video si semningai gi matam asidasu Russia gi maikei gi adukki matik yamna chawba attack sing chathari Masida fighter jet missile amasung aduki matik yamlaba unmanned aerial vehicle drone kaya ama sijinnaduna makhal makha kaya gi oiba attack sing chathari haujuk leiriba landform masida Russia thengnanabagi damakta maru oina Zelensky gi maikei gi lokhalakliba khongthang asina Europe ki oina leiriba EU gi country sing NATO amasung USA gi maikei gi Russia gi matakta yariba makai akanba makan gi pressure piba ahenma sanction sing thamjinba aduka songnariba landform masida Ukraine gi damakta ahenba mateng langlaknabagi damakta khongthang sing oina yamna kanna honari hauji Russia gi maikei gi chatharagliba attack sing asida Ukraine leiriba fibam asi landform asida Ukraine asi maithiba fawba yare haibagi oiba expert kharagi maikei gi adamak claim tawnabasu yaure hauji Russia amasung Ukraine gi oiba landform asida yamna manadaba achauba update kharasu adamak thorakli madudi Eastern Europe gi oina leiriba Poland na chingba country asida Russian fighter jet sing yausilakle haibagi oiba report sing yamna kanna chaithorakli ngasi Russia gi maikei gi yamna kanna chatharakiba attack aduda Poland hairiba yumthangnariba country asigi maikei gi sumakhogi fighter jet sing asi ready oina active oina madubu thenanabagi damakta sem saduna leiki hairi Lithuania hairiba country asigi oina mafam aduda ngamkhai yoiba mafam singda duty tawduna leiba police singi maikei gi Lithuania tamna Belarus ki oiba territory dagi drone khara paisilakpa makoina uki aduga hairiba drone sing adu makoina kapthaki haiba wafam asi fongdorakli aduga drone sing asi Belarus ki oiba territory dagi lakpanina suksoi Russia gi oiba drone sing oigini haiba yamna klanna claim tawri masigi maramdi hauji songnariba Russia amasung Ukraine gi oiba landform asida Russian territory khaktagi Ukraine hairiba country asida attack tawba natte ground invasion gi oiba matamda su Russian side gi aduga northern thangba saruktana Belarus hairiba country asida gi changsilaktuna maikei ani dagi chaptuna Russia gi maikei dagi attack chathaduna ngasi fawba laklibani maram aduna paisilakliba drone sing adu Russia gi maikei dagi Ukraine attack tawnabagi damakta sijinnaba drone sing oiramgani haiba wafam asini Poland amasung Lithuania gi maikei dagi Russia na Ukraine attack tawba mathamda makhogi oiba territory singsu yoksilakle haibagi oiba report ama yamna kanna thuraklingi matang asida Russia gi maikei dagi Arctic region asisu dominate tawnabagi damakta advance oiraba khusukhulai kaya ama thajinba hokre Arctic region gi oina leiriba Barents Sea hairiba samudra asigi wang leiririba nakal amada Russia amasung nakal amada Norway gi oina leiriba mafam asibusu Russia gi maikei dagi militarize tawba yamna kanna horakli Russia gi yamna aduki matik yamna advance oiba
ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ P-800 Onyx ꯁꯨꯄꯔꯁꯣꯅꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯀ꯭ꯋꯤꯞ ꯇꯧꯔꯕ ꯚꯦꯁꯟ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ kaya ama ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯁꯟ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯚꯦꯁꯟ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 400 ꯔꯣꯝꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯒꯥꯔꯗ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 300 ꯂꯥꯞꯅ ꯂꯩꯕ ꯏꯅꯤꯃꯤꯒꯤ ꯑꯣꯏꯕ ꯋꯥꯔꯁꯤꯞꯄꯨ ꯗꯥꯏꯔꯦꯛꯇꯂꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯆꯞ ꯆꯥꯅ ꯍꯤꯠ ꯇꯧꯕ ꯉꯝꯕ ꯁꯤꯁꯇꯦꯝ ꯑꯃꯅꯤ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯚꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯊꯥꯏꯂꯦꯟड ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯌꯦꯡꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯥꯡꯊꯣꯛꯈꯤꯕ ꯎꯍꯧꯗꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯈꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯏꯋꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯁꯨ ꯑꯅꯧꯕ ꯁ꯭ꯄꯥꯔꯛ ꯑꯃꯈꯛꯇ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯆꯥꯏꯅꯤꯁ ꯏꯟꯚꯦꯖꯟ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯕ ꯗ꯭ꯔꯤꯜ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯤꯜ ꯑꯗꯨꯗ ꯅꯣꯡꯊꯛꯇꯒꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯥꯏꯔꯦꯟ ꯈꯨꯡꯗꯨꯅ ꯇꯥꯏꯋꯥꯟ ꯁꯤꯟꯕ ꯊꯨꯡꯅ ꯌꯥꯝꯅ ꯆꯥꯎꯕ ꯗ꯭ꯔꯤꯜ ꯑꯃ ꯀꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯤꯜ ꯑꯗꯨꯗ US ꯃꯦꯠ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯆꯥꯏꯅꯥꯗ ꯌꯥꯝꯅ ꯐꯣꯡꯅ ꯎꯠꯈꯤ꯫ ꯇꯥꯏꯋꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯗꯧꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯋꯥꯔꯅꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ "ꯗꯣꯟꯠ ꯄ꯭ꯂꯦ ꯋꯤꯠ ꯐꯥꯏꯌꯔꯁ" ꯃꯩꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯇꯥꯏꯋꯥꯟ ꯈꯛꯇ ꯅꯠꯇꯅ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯐꯤꯂꯤꯄꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯇꯥꯏꯋꯥꯟꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛꯠꯂꯤ ꯂꯦꯞꯇꯨꯅ ꯆꯥꯏꯅꯥꯅ ꯏꯟꯚꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯐꯤꯂꯤꯄꯤꯟ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯂꯥꯜꯂꯣꯡ kaya ama ꯌꯥꯠꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯩꯔꯛꯄꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯤꯂꯤꯄꯤꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯒꯦꯠ ꯇꯧꯈꯠꯂꯛꯂꯤ꯫ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯐꯤꯂꯤꯄꯤꯟꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯜ ꯕꯣꯠꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯥꯕ ꯄꯨꯟꯕ ꯇꯥꯟꯕꯅꯆꯤꯡꯕ ꯊꯧꯗꯣꯛ kaya ama ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯀ ꯄꯨꯟꯗꯨꯅ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯅꯆꯤꯡꯕ kaya ama ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯃꯥꯂꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯑꯦꯁꯀꯒꯤ ꯑꯣꯏꯕ ꯗꯥꯏꯔꯦꯛ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯃ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯐꯤꯂꯤꯄꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ꯫ ꯐꯤꯂꯤꯄꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯕꯨ ꯀꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ kaya ꯑꯃꯗ ꯁꯦꯝꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯀꯤ ꯑꯣꯏꯕ ꯆꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯂꯕ ꯂꯝꯗꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯆꯥꯏꯅꯥꯒꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯆꯥꯏꯅꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯕ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯐꯣꯡꯅ ꯂꯦꯞꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯆꯥꯏꯅꯥ ꯀꯥꯎꯟꯇꯔ ꯇꯧꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯐꯤꯜ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟ ꯋꯥꯔ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯊꯝꯈꯤꯕ ꯋꯥꯔꯅꯤꯡꯒꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨ ꯅꯨꯃꯤꯠ 52ꯅꯤꯗꯒꯤ ꯇꯦꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 12ꯅꯤꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯔꯨꯕ EUꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯟꯇ꯭ꯔꯤ kaya amagi ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯅꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ EU ꯆꯤꯐ ꯑꯣꯏꯔꯤꯕ ꯎꯔꯁꯨꯂꯥ ꯋꯣꯟ ꯗꯔ ꯂꯦꯟ ꯑꯁꯤꯕꯨ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯗꯃꯛꯇ ꯍꯤꯡꯁꯥꯏ ꯁꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯚꯤꯛꯇꯔ ꯑꯣꯔꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤ꯫ ꯗꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ USAꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯃꯝꯕ ꯃꯇꯝ ꯑꯃ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯐꯝ kaya ꯑꯃꯗ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯗ ꯊꯦꯔꯃꯣꯕꯦꯔꯤꯛ ꯋꯦꯄꯟꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤꯕꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯁ꯭ꯇꯥꯔꯣꯀꯣꯁꯇꯤꯅꯦꯚꯤꯚ ꯍꯥꯏꯔꯤꯕ ꯑꯦꯌꯔꯐꯤꯜ ꯑꯁꯤꯅꯤ꯫
ꯍꯥꯏꯔꯤꯕ ꯑꯦꯌꯔꯐꯤꯜ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯁ꯭ꯋꯥꯝ ꯑꯦꯇꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯂꯤꯊꯨꯑꯦꯅꯤꯌꯥ ꯑꯃꯁꯨꯡ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯦꯕ ꯐꯪꯗꯨꯅ ꯄꯣꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁ꯭ꯀ꯭ꯔꯦꯝꯕꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯀꯟꯅ ꯗꯤꯐꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯦꯌꯔꯐꯤꯜ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯍꯤꯠ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤ ꯉꯔꯥꯡ ꯁ꯭ꯀꯣꯠꯂꯦꯟꯗ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ US ꯃꯥꯔꯀꯦꯠꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ 15% ꯇꯦꯔꯤꯐ ꯂꯩꯔꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ $750 ꯕꯤꯂꯤꯌꯟ ꯃꯃꯜ ꯑꯣꯏꯒꯗꯕ US ꯏꯅꯔꯖꯤ ꯁꯦꯛꯇꯔꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯂꯩꯒꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ $600 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯁꯦꯟꯐꯝ ꯑꯁꯤ USꯒꯤ ꯑꯣꯏꯅ ꯂꯩꯕ ꯗꯤꯐꯦꯟꯁ ꯏꯟꯗꯁꯇ꯭ꯔꯤꯗ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ EUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤ US ꯃꯥꯔꯀꯦꯠ ꯑꯦꯛꯁꯦꯁ ꯇꯧꯕ ꯃꯇꯝꯗ 15% ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯇꯦꯛꯁ ꯑꯁꯤ ꯂꯩꯕꯈꯛ ꯅꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡꯁꯨ US ꯏꯀꯣꯅꯣꯃꯤꯗ EUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯟꯚꯦꯁꯠ ꯇꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯁꯤꯅꯤ꯫ ꯇꯦꯔꯤꯐ ꯑꯃꯠꯇ ꯂꯩꯔꯣꯏꯗꯕ 0% ꯇꯦꯛꯁ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ, ꯀꯦꯃꯤꯀꯦꯜꯁ ꯑꯃꯁꯨꯡ ꯗ꯭ꯔꯒꯁꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯏꯝꯄꯦꯛ ꯂꯩꯍꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯌꯨꯔꯣꯞꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯤꯛꯅꯦꯁ ꯑꯁꯤꯅꯤ꯫ EUꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯀ ꯆꯠꯊꯈꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯗꯨꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯑꯍꯦꯟꯕ ꯀꯟꯗꯤꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯑꯁꯤ ꯃꯥꯏꯊꯤꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯌꯥꯈꯤꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯃꯇꯦꯡ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒ ꯊꯦꯡꯅꯍꯟꯕ ꯍꯥꯏꯕꯁꯤ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯊꯦꯡꯅꯍꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯂꯦꯚꯔꯦꯖ ꯑꯁꯤ ꯂꯧꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗ 15% ꯇꯦꯔꯤꯐꯇ ꯌꯥꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯐꯤꯚꯝ ꯑꯃꯗ ꯁꯥꯏꯟ ꯇꯧꯊꯣꯛꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯦꯟꯅꯔꯛꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ EUꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯤꯛꯇꯔ ꯑꯣꯔꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ USAꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯃꯗꯨꯗꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯅꯠꯇ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ EUꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯎꯔꯁꯨꯂꯥ ꯋꯥꯟ ꯗꯔ ꯂꯦꯟ ꯑꯁꯤꯕꯨ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯗꯃꯛꯇ ꯍꯤꯡꯁꯥꯏ ꯁꯥꯏꯕꯒꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ EUꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯎꯔꯁꯨꯂꯥ ꯋꯥꯟ ꯗꯔ ꯂꯦꯟ ꯑꯁꯤꯕꯨ ꯐꯝ ꯁꯤꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯍꯟꯗꯛ US ꯑꯃꯁꯨꯡ EUꯒ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗꯒꯤꯗꯤꯃꯃꯥꯡꯗ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ UK ꯑꯃꯁꯨꯡ USꯀꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯗꯨꯅ ꯐꯥꯎꯕ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯚꯤꯛꯇꯔ ꯑꯣꯔꯕꯥꯟꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ EUꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯀꯌా ꯑꯃ ꯐꯣꯡꯗꯣꯛꯄꯒꯤ ꯃꯃꯤꯡ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯈꯛ ꯑꯣꯏꯗ꯭ꯔꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐ꯭ꯔꯥꯡꯀꯣꯏꯁ ꯕꯥꯏꯔꯧꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯍꯥꯏꯅ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯏꯟꯇꯔꯦꯁ ꯑꯁꯤꯕꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯇ꯭ꯔꯦꯗ ꯗꯤꯜꯁꯤꯡ ꯊꯤꯔꯛꯅꯕꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ USA ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯗꯨ ꯎꯗꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯦ꯫ EUꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯐꯦꯂꯤꯌꯔꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯨꯑꯣꯏꯅ EUꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯃꯝꯕ ꯃꯇꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ USꯀꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯅ EUꯒꯤ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯛꯁ ꯑꯃꯠꯇ ꯂꯧꯗꯅ ꯇꯦꯔꯤꯐ ꯑꯃꯠꯇ ꯊꯝꯗꯅ ꯐ꯭ꯔꯤꯗ ꯂꯥꯛꯍꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯁꯤꯅ US ꯆꯠꯄꯒꯤꯗꯃꯛꯇ ꯍꯥꯟꯅ 5% ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯇꯨꯅ 15%ꯗ ꯌꯧꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯒꯗꯧꯔꯤꯕ ꯑꯁꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯖꯔꯃꯅꯤꯒꯨꯝꯕ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯣꯇꯣꯃꯣꯕꯥꯏꯜꯁ, ꯀꯥꯔꯅꯆꯤꯡꯕ ꯄꯨꯊꯣꯛꯄꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯂꯤꯕ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫
ꯇ꯭ꯔꯦꯗ ꯗꯤꯜ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯜ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯇ꯭ꯔꯝꯞ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯦꯁ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯊꯝꯈꯤꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨ ꯇꯦꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 12ꯗ ꯇꯦꯟꯁꯤꯜꯂꯦ ꯍꯥꯏꯕ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯁꯤꯌꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯊꯝꯂꯛꯂꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤ ꯔꯁꯤꯌꯟ ꯁꯥꯏꯠꯇꯒꯤ ꯀꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯅꯣ, ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ 50 ꯗꯦꯖꯀꯤ ꯑꯣꯏꯕ ꯗꯦꯗꯂꯥꯏꯟ ꯊꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯂꯥꯛꯂꯝꯗꯥꯏꯒꯤ ꯃꯃꯥꯡꯗ ꯂꯥꯟ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯇꯦꯔꯤꯇꯣꯔꯤ ꯀ꯭ꯂꯦꯝ ꯇꯧꯍꯧꯅꯕ ꯑꯄꯔ ꯍꯦꯟꯗ ꯂꯩꯍꯧꯅꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯑꯁꯤ ꯀꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯁꯤꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯈꯤꯕ ꯄꯤꯁ ꯗꯤꯜ ꯑꯃꯒꯤꯗꯃꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯐꯝꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯆꯃꯝꯅꯕ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯍꯟꯈ꯭ꯔꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯗꯂꯥꯏꯟ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯁꯨꯡ ꯌꯨꯀꯦꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯇꯦꯛꯇꯤꯀꯦꯜ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯊꯨꯡꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗ ꯄꯣꯂꯦꯟ ꯑꯃꯁꯨꯡ ꯂꯤꯊꯨꯌꯥꯅꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯐꯥꯎꯕ ꯋꯦꯕ ꯐꯪꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯇꯨꯅ ꯑꯥꯔꯇꯤꯛ ꯔꯤꯖꯟ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯆꯥꯏꯊꯣꯔꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯂꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯞ 5ꯇ ꯆꯟꯖꯕ ꯇꯥꯔꯒꯁꯨ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯟꯐꯝ ꯑꯃꯗ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯟꯃꯦꯟ ꯑꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜꯁ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯗ ꯃꯤꯁꯥꯏꯜ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯣꯏꯕ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯂꯩꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤ 2025ꯀꯤ ꯖꯨꯂꯥꯏ ꯊꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯗ ꯃꯤꯁꯥꯏꯜ ꯍꯥꯞꯆꯤꯟꯗꯨꯅ ꯃꯗꯨꯕꯨ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯌꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯗ꯭ꯔꯣꯟ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯗ꯭ꯔꯣꯟ ꯁꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯃꯊꯪꯗ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯍꯟꯗꯛ ꯊꯥꯒꯤ ꯂꯩꯈꯤꯕ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯂꯦꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯔꯛꯈꯤꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯊꯥꯏꯂꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯈꯟꯖꯥꯟꯅꯔꯝꯕ ꯑꯗꯨ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯀꯗꯕ ꯃꯥꯜꯂꯝꯕ ꯑꯗꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗꯒꯤ ꯍꯣꯟꯗꯣꯛꯈꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯍꯟꯖꯤꯟꯕ ꯂꯣꯏꯗ꯭ꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯕꯣꯔꯗꯔꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯁꯨ ꯍꯟꯗꯣꯛꯄ ꯅꯠꯇꯦ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯌꯨꯑꯦꯁꯀ ꯍꯧꯖꯤꯛ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯕ ꯄꯥꯝꯂꯤꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯅꯤꯈꯛꯅꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯀꯣꯠꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯌꯨ ꯑꯃꯁꯨꯡ ꯌꯨꯀꯦꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯦꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯠꯇ ꯁꯥꯏꯟ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯀꯤꯍꯟꯕꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯌꯥꯁꯤꯟꯅꯧ ꯌꯥꯗꯕ ꯑꯗꯨ ꯁꯤꯖꯐꯥꯌꯔ ꯁꯥꯏꯟ ꯇꯧꯕ ꯉꯝꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯃꯥꯡꯗꯁꯨ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯗ꯭ꯔꯒꯁꯨ ꯗꯥꯏꯔꯦꯛ ꯄꯤꯔꯣ ꯍꯥꯏꯔꯛꯄ ꯐꯥꯎꯕ ꯌꯥꯔꯦ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯥꯏꯂꯦꯇꯔꯦꯜꯂꯤ ꯑꯣꯏꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯦꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯃꯃꯥꯡ ꯊꯥꯅ ꯍꯥꯏꯔꯤꯕ ꯃꯔꯤ ꯑꯁꯤ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯣꯗꯔꯟ ꯋꯥꯔꯐꯦꯌꯔ ꯑꯁꯤꯗ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝꯕꯨ ꯑꯣꯏꯒꯦꯔꯥ ꯏꯖꯔꯦꯜ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯕꯨ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯟꯃꯦꯟ ꯑꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜꯁꯤꯡ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯃꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯁꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯦꯐꯦꯛꯇꯤꯕ ꯑꯣꯏꯕ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯍꯦꯜꯂꯛꯄ,
ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯀꯣꯁ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯑꯦꯗꯣꯞ ꯇꯧꯕ ꯍꯧꯅꯔꯛꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯣꯗꯔꯟ ꯋꯥꯔꯜꯗꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯋꯥꯔꯐꯦꯌꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯔ ꯃꯅꯤꯡ ꯍꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯔꯣꯀꯦꯠꯅꯆꯤꯡꯕ ꯑꯁꯤ ꯏꯀ꯭ꯋꯤꯞ ꯇꯧꯗꯨꯅ ꯀꯥꯞꯄꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯃꯁꯤꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯁ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯧꯔꯛꯄꯒꯤ ꯑꯣꯏꯕ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨ ꯈꯛꯇꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯋꯦꯄꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯗꯤꯜ ꯑꯃ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯝꯕꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯁꯥꯕ ꯑꯗꯨꯒ ꯌꯥꯕ ꯇꯥꯔꯒꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯧꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯁꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯗ ꯈꯪꯍꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯖꯔꯤꯕ ꯑꯗꯨ ꯐꯪꯕ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯜ ꯑꯃꯈꯛꯇ ꯌꯨꯑꯦꯁꯀꯤ ꯗꯤꯐꯦꯟꯁ ꯇꯦꯛ ꯐꯥꯔꯝ ꯁꯤꯜ AI ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯚꯦꯠ ꯍꯥꯏꯔꯤꯕ ꯀꯣꯝꯕꯦꯠ ꯗ꯭ꯔꯣꯟ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁꯥꯃꯤꯟꯅꯒꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯗꯨ ꯁꯥꯕ ꯃꯇꯝꯗ ꯀꯝꯄꯅꯤ ꯑꯁꯤꯅ ꯁꯥꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ AI ꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯔꯤꯕ ꯚꯤꯚꯦꯠ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯚꯥꯔꯇꯤꯀꯦꯂꯤ ꯂꯣꯟꯆ ꯇꯧꯕ ꯉꯝꯕ, ꯅꯣꯡꯊꯛꯇ ꯗꯥꯏꯔꯦꯛ ꯌꯨꯡꯈꯠꯇꯨꯅ ꯄꯥꯏꯈꯠꯄ ꯉꯝꯕ, ꯌꯥꯝꯅ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ, ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯑꯣꯏꯕ ꯀꯝꯕꯦꯠ ꯗ꯭ꯔꯣꯟ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩꯁꯤꯡꯂꯦ ꯍꯥꯏꯔꯤꯕ ꯅꯦꯚꯤ ꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯗ꯭ꯔꯣꯟ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯗ꯭ꯔꯣꯟ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯔꯚꯦꯂꯦꯟꯁꯀꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯀꯟꯇ꯭ꯔꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯤꯡ ꯒꯦꯗꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ, ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯕꯨ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯑꯁꯤ ꯏꯀ꯭ꯋꯤꯞ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯌꯥꯕ ꯀꯝꯕꯦꯠ ꯗ꯭ꯔꯣꯟ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯁꯤꯜ AI ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯗ꯭ꯔꯣꯟ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯝꯄꯅꯤ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗꯤꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯥꯏꯂꯥꯏꯠ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯅꯔꯤꯕ ꯑꯁꯤ ꯁꯤꯜ AI ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒ JSW ꯗꯤꯐꯦꯟꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒ ꯄꯨꯟꯅ ꯖꯣꯏꯟ ꯚꯦꯟꯆꯔ ꯑꯣꯏꯅ ꯁꯤꯜ AIꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯚꯤꯚꯦꯠ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯄꯨꯟꯅ ꯗꯣꯃꯦꯁꯇꯤꯀꯦꯂꯤ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯁꯥꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯖꯣꯏꯟ ꯚꯦꯟꯆꯔ ꯑꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯕ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯁꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯂꯩꯈꯤꯕ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯂꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯚꯤꯚꯦꯠ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯄꯨꯟꯅ ꯁꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯕꯨꯗꯤ USꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯚꯤꯚꯦꯠ ꯗ꯭ꯔꯣꯟ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯂꯒꯅꯤ, ꯄꯨꯟꯅ ꯁꯥꯃꯤꯟꯅꯔꯒꯅꯤ, ꯏꯟꯗꯤꯌꯥꯁꯨ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯈꯔꯗꯤ ꯆꯥꯎꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ USꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯚꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯔꯦ, ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯚꯦꯂꯨ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ USꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯃꯦꯅꯨꯐꯦꯛꯆꯔꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯔꯠ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯞꯗꯦꯠ ꯑꯁꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯗ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯨꯝꯂꯕ ꯑꯦꯇꯦꯛ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯁꯥꯕ ꯍꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯗꯤ ꯌꯧꯁꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯇꯧꯕꯇꯕꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯁꯤ ꯐꯥꯎꯕ ꯂꯪꯊꯣꯔꯛꯂꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫
ꯌꯨꯝꯊꯪꯅꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯨꯁꯥꯏꯠ ꯗ꯭ꯔꯣꯟꯁꯤꯡ ꯁꯥꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯣꯜꯔꯦꯗꯤ ꯍꯧꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯂꯒꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯆꯥꯏꯅꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯆꯪꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯣꯏꯅ ꯏꯟꯗꯤꯌꯟꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯔꯁꯤꯌꯥ